ruling MLA singna government sem gi wafam phongdorak pada miyam na taning daba miyam gi maike de gi status gi hauzik leiriba president rule lenga asgi mahut popular government thambina ba kholaw leiri miyam gi marak gi pr gi mihut miyam gi lenga oina thambina ba kholaw lawbada kaide adugo miyam na mikhal pangthok tuna khan kiba mihut sing opposition amasung ruling gi MLA sing gi maike de gi miyam gi lenga thamba pam gi kholaw na taga lenga semna ba honari habi wafam sing phongdorak pada miyam na taning ba pongna dre ruling amasung opposition gi MLA sing natraga political party singi maike dige PR gi mahut miyam gi lengak semna ba natraga hanjil hanaba honari natraga miyam gi lengak thamna ba gi wafam singda miyam na taning lopok to gi maramdi ruling amadi opposition MLA singi marak gi lengak ki lusimba sinba natraga president rule thamna ba gi political gi oiba lalong sata ki ba amadi kholaw law leki anoba lusimba sinaba tangbal lang gi lalong sata ki ba aduki mahi oina en birena sem phamdi resign taw kibri en birena ma ki sem gi post gi resign taw kibri India government na assembly animated suspension thamduna president rule thamla kibni anoba lusimba sinaba hona ki ba MLA singi maike digi miyam gi lenga asi phawba thamma ngamdana leiribagi maramdi ruling MLA singi marakta lusimba oini ba masing yamna leibagi matakta MLA singi marakta su kangbu naina kem tawduna leinabadigi miyam gi lenga semba ngamdabani ruling MLA singna governor unaduna makoi amakta oina punsille lenga semna ba hona biyo haina taksin ba leirbasu kanana lusim oigadege haibadu puthukpa ngamdabagi maram karigino haibasini MLA singna makogi lusimba oigadaba chapchaba ama puthukpa ngamdabagi central government na thamlakpa lusimba aduda sagotkani haiba wafam phongdokpasu leikre adubo central government ge maikaidagi ruling MLA singna thamba wafam gi ona tainabada thawum gi PR thamlakiba adudagi makhatana taruk amagasu PR sangdolakkiba asigi maram karigino haiba chapchana khangba ngamdrabasu thokle wathok asigi chapchaba warisin leitrabadi miyam gi lenga na wathok asigi warisin purakpa ngamba haibagi ni lawi maramasina wathok ki warisin puraklaba matamda miyam gi lenga thangmani haiba oirabasu karigumba PR lenga na wathok ki warisin purakpa ngamdaba tarabadi makhatana PR thanggodoribra haiba langtakna wang leitabnate state asida central government na PR government di matamasida miyam gi lenga hanjilhanba ngamdaba tarabadi fresh election pangthokpada ruling ki MLA singna mikhal thengnaba matamda miyam gi mandate phangba ngangoni thajade miyam gi thasaba mangla ruling party ki MLA sing gi thawongda pendraba miyamna makoi amuk hana mihut oina thagatpa pangpham thokte fresh election pangthokpada oirkataba phibam sing adugi yenglaga miyam gi thasaba manghandanaba hauzik leiba PR lenga asigi matam loidingagi marakta miyam gi lenga thamnaba honarakani haibgi thajaba lei adubo karamba matamda karamba lusimbagi makhada miyam gi lenga semlakadagi nga aduna miyam gi damak kari karamba thabak sing paikatuna miyam gi thasaba manghandanaba honarakadagi haibdu yengba tai sahi nauribi nupi masa phamlanbagi case yoi ani jail thajinkhre fine thiankhre sahi nauribi nupi masa ama phamlanbagi case ta fast track special court number 1 na miyoi ahumgi sentence hearing satharba matungda miyoi ani jail ta thajinkhibaka lona fine thianaba khangankre Foxo case number 98 of 2020 gi sentence hearing satharba matungda fast track special court number 1 gi special judge RK Memsa Devi na PK Wela magi matungina jail thajinkhaba miyoi singa dudi sagol toma mayai lekaidagi Moirangthem Iboso sing apokpa leikhidraba M Dana sing amasung sagol toma mayai lekaidagi Moirangthem Ongpi amuk leima atopa Ming Abe Devi Kapuraba M Iboso ni convict number 1 oidiba Moirangthem Iboso sing habo sahi manga jail thamaga lonna lupa lising yankai fine thinaba khanganki karigma magna fine sentum masi pidrabadi makhatana tha ahum amaga jail thamaga khanganki convict number 3 oidibi Moirangthem Ongpi amuk lemago Thakaru jail thambaga lona lupa lising kun fine thinaba khanganki karigumba magna fine gi sentum masi pidaba to already makhatana jail thama thamnaba ko while PK case asida seni haina while sathar kiba accused number 2 oidiba khaide mayal kaidagi hawaiba manglem sing apopla leikhidraba ais bir singhadi mara laiti haiduna ko thadorakre victim da state lengatna palla am lising yanki compensation pinba suko na khangan kre Kangpokpi district area dagi US na saba sophisticated weapon yauna yamluba khulai phalat kre security force na singam sung tampa ki mafam kaya da santi thamnaba leptana paikhalakpa khongthang ki manung sanna hokyo yum sekisan mita Kangpokpi district ki manung sanba Mauhing amasung sangobung khulani ki saruk talaiba jungle ki saruk amadagi yamluba khulai sing phagat pangam kre hairi pawsina makatana hairibana phagalaba khulai sing adudi magazine ka konaba M16 rifle nama marutara 303 rifle nama magazine ani pistol ahum magazine ka konaba .22 rifle nama marunifu ball action rifle taru single barrel ani amasung marutara ni tre phagalai operation adu da makatana pigana hum hand grenade ani wireless set mariam sung
बुलेट प्रूफ जैकेट अहम फागटपा ngamखि district asimakki Kojin village da sathikhiba operation amadana magazine ka konaba mm carbine ama single barrel rifle ama cool mechanism rifle ahum improvised mortar ahum amasung hand grenade ani phare Imphal West ki Khonangpokpi area da sathikhiba operation na Pongpi ganama rifle ama hand grenade ama amasung wire set ama phagatki hairi Malem Thongamna Delhi dagi Imphal fawba cycle da satke haina president da hijackre Manipur ki sahi ani helaba conflict asiga mari lenana state asigi miyam gi lifeline oiba national highway singda maruna maitai singna satokasin tawda athingba ke thamleba sigi matangda aruba warusun ama purakhanduna matik sawa public free movement lehna bi wakalonda India government ke puning singsin gadaba democratic oiba khongjang ama cycle season aduna Delhi dagi Imphal tama satsage haina transgender activist Malem Thongamna India ke president Draupadi Murmu ke office ayiba chero pisinduna hijackre hairi Malem Thongam Delhi police na Delhi court amana Tagalakkiba charge amagi anirak suba hearing da saruk yanamagi damak August 23 da Imphal thadokibani mahakna Imphal thadoklamdaida mikuk kharigi mamangda mahakki halakpi khongsit asiga mari lenena memorandum ama BJP Manipur Pradesh ki president A Sarda Devegi kuthangda Manipur governor da bisinaba thawrang toki adu tungda mahakki chirol adu BJP Manipur Pradesh ki maikei digi receive tawbiu yaktuna ngasi amuk hana India ki president da mahakki ayiba chirol adu bisin khebni haina Malem Thongamna thadorok chirol amana hairi